Naga Taruk Fajinduna Tamkibagi Matang the UNC Maikadi Amit Sada Serol Taduna Kangan State Langang Nakan Meding Sangri Knf Pigi Lusingba Tangboy Kip Gen Giluina Venepsa Kip Gen Gatingba Pirabra UNC Kuki National Front KNFP Amasung Laidon Wi-Fi Village na Pastor Ani Yauna Naga Misam Taruk Fajinduna Tamkibasi Tadok Nabakan Meeting Sangbina United Naga Council UNC Maikadi Union Home Minister Amit Sada Serol Taduna Kangan State Langak Nakan Meeting Sangri KNFP Gilusingba Tangboy Kip Gen Giluina Venemsa Kip Gen Atingba Pirabra Haina UNC na Hanglakli UNC Maikadi Takib Serol and the KNFP Amasung Laidon Wi-Fi Village na Naga Hostess Taruk Fajinduna Tamlibasi Kudakta Tadok Naba Home Minister na Parsnan Oina Tabuk Lokat Piduna State Asida Oirak Liba Pium Asihena Satiba Ama Oirak Tring Ida Erang Laksin Naba Kudakta Tabuk Lokat Piu Haidi Pastor Ani Yauna Naga Taruk Tadorak Tana Tamhauriba Sing Kuki Custody the Lay Haba Siminuba Sakila Rabani Nupi Erang Yaun Nagamisam Taraganipan Tasigi Taraga Humdo Nungtin Pobopta Laylon Wi-Fi Kul the Fazinduna Tamkibani Masigi Matung Me Taraga Mangada Angang Amayaun Nupi Taraga Nitoi Tador Klabamatung Makoi Taruk Fazinduna Lalhouba Makata Nathazabaya Pausing Komsin Bagi Matung in Naga Taruk Adu KNF Pigi Custody the Fazinduna Tamle Hybigisting Nabasapsana Lay Adubo Manipuri Langang Sabatabuk Lokatpa Ting Tabana Asipa Wami Taruk Asipang Bangam Tana Lady Matang Sidamiam na Pin Ribasi Karigi State Masonry Amadi Central Force to Minna Lacy Libano High Basini Miamna Singnabadi Karigumba Tapu Amata Lokat Pangam Lady Basi Manipuri Langaka Deputy Chief Minister Oiriba Adu KNF Gilusing Batangboy Kip Gen Giluina Bi Oiriba Nemsakib Gen na Atingba P Banara High Basi Wahang Am Oiri Highness UNC Maikadi Pungdurakli Maramasina Nagamiam na Fazin Kibasi Matangda Nahaki Office Nahakting na Tabuk Lokat Piduna Fazin Kiba Turak Hingana Tragana Sino Oiriba Sutin Tabatudana Nagamiam the Sinabiu Hairi UNC President NG Lorho Amasung General Secretary Varaya Sangsat Nakuyak Piduna Pisin Kibaserol Aduna Fazin Kibanagataru Atu Matamda Fangna Batabuk Kani Haibagi Tazabasu Union Home Minister Amit Sagi Mafam the Tamki Nakala Maram the Kuki militants in the Fazinduna Tamliba Nagapuru Kimutaru Katuba the Tadurak Trabadi Manipuri Miam Galuina Nakan Bokong Sangsil Lagani Hainakabu Mothers Association President Atong Pika Maina Pongdokre Wafamasi Kuki militants in the Fazin Kibanagapuru Kilup Taruk Asipawa Makoyi Langlalang Jin Kangandra Tambagi Tawang Adubu Yaning the Pongdutanangasi Major Kulda Satakiba Wakat me from the Pongdoki Bari Wakat me from Adu than no justice no peace Wakat me from Adu Amari Lenana Atong Pika Main High Kuki militants in the Fazilaga Tamliba Nagagi Mutarukasi Langak Naputoke Hyderabadi Karisu Laiba Tabuk Nata Saywara Mahelagla Fawa Manipur Langak Namaquising Adugi Langlalang Jin Pau Putopangam the Lady Basi Pen de Kumza 2023 Mea Hum the Gingasi Pawa Kuki militants in the Satarikliba Lan Asina Maram Oiraka Miam Nawabakaya Kang Lagalak Libani PR Langaki Matam the Miam Tangulate and Hingbangam the Lerakiba Adu Anoba Langak Amalak Lamatung the Miam na Inktap na Hingbangam Lagani Kalaga Lerakpani Kuki militants in the Nung Makang Dana Misam Miam Harpa Muika Fazin Punsinduna, Towning Bata Tauri Basilangak na Matam Sana Tingwangam Houdrabade, Lamdam Asitaginwang Madi Lalhouba Sing Mutkipaya Hinasum Hagna Pongdoki, Amoram the Tasiki Taram to the Naga Furuki Manung Sana, Laiba Mui Taraga Tarukang Pokpi District Tage, Manung Sana Laiba Lailon Wi-Fi de Hakiba, Adu Mui Kara, Taduklabagi Matung da Nupa. Miyoi Taruk Amadi Ngasipawa Tadurak Tri Maram Aduna Yaragadi Atu Matam the Miyoi Taruk Adu Tek the Kaidana Tadok Piraku Haina Manipuri Federal Organization ki President Bobo Kori Mayumna Apil Taurakli Sapar Mainada Kuki Nupi Sing CRPF ki Gari Thatpadagi Erang Hourakhre Kangpokpi District ki Sapar Mainada Masing Yamlaba Kuki Nupi Sing CRPF ki Kanboy Gari Thatuna Thambagi Wahauda Nakal Anigi Marakta Sauna Tuna Erang Hourakhre Kuki Soo Nupi Gilusing Basing na Pungdorak Pagi Matung Inna Senapati da Bhasinduna Thamkiba Kuki Misam Sing Thadu Haiduna Sapar Mainada Nupi Sing na Pusinduna Khongjeng Singsin Bani Ngasi Khongjeng Adu da Bhasinduna Thamkiba Miyoi Sing Imung Manungi Nupi Sing Yauri Marak Adu da Security Gari Lakpu Ubadi Bhasin Kibasing Adu Phangna Bhot Abadamating Pibinaba Haiduna CRPF ki Gari Sing Adu Thatpani Atamna CRPF ki Gari Adu Thatna Bhot na Kibanate Adu Imung Manungi Miyoi Sing na Pen da Badagi Mating Pangbina Bawakhalon da Gari Sing Adu Tingbani Hairi Adu Makpu CRPF kan Boy Gari Sing Adu Nupi Sing na Thatuna Thambadagi Ngahekna Kalani gi Marakta Ungkhatnaki Maduda community leaders sing thorak tuna wakal thaminadun Erang adu nemsin ki amadi gari adu makhata nasat ki community leaders sing ki maikei degi hauzik oiriba fibam asida aranma pau sandokpagi thabuk tawiganu amadi vulnerable oiriba mafam sing de yamna kupna ngak senbagi thabuk tawiyu haina sumari lenaba authority ki pukning singchilakli amarom daga sigi thawdok adugi matangda security agency ki maikei degi official oina wafam amata phongdorak pa leitri Cross Janta Party ki follower numit kharani da million 13 yaukhre
CJP की X account India da madam khara ki oina thingjinkhre numit kharani gi manungda Cockroach Janata Party CJP की social media platform ama oriba Instagram gi follower million tarag humdo yoduna BJP dagi hengatkhre party se Instagram da post yang kai taruk thagalak pagaloinina leiba se gi political culture amasung laingang hiram kaya da fail oibagi thawong karem kathai na ba video amasung graphic kaya marum thagalaki me taraga taruk ta visit dif ke kauba political communication gi mahire amana viral movement asi hodorakhibani United States mahi tamba mioi asina social media platform X da mioi kaya register tawrakna ba invite tawki ahanbada phagi jugai gi oina online da hodokhiba thorang asi India da naharo singi oiba safu kallaba social media movement ama oiragle karem kathai na bigi mawong da post kaya social media da thagalakhiba kanglup asina hujikti laiba asigi oina khwaidagi chawba political party singa fauba changdamnabagi fibam da laklei Cockroach Janata Party na thagalakpa post amana hai sumnagi numit marini gi manungda party asi leibak miyam maru oina naharo singna pamnabagi chang hengalaklei Narol singi matik mayai mirai biyade haibadu mayek singna uli malemda khwaidagi chawba political party ni hariba BJP dagi fauba hena party asibu miyamna pamnaba hengalakle hari Instagram da thagalakpa warul amada CJP na hai hojik faubi oina Instagram da BJP gi follower million 8.7 lei Aam Aadmi Party gi follower million 1.9 amasung Congress ki na million 13.2 oidno khwaidagi mangjel thana leiri Narol singi damak lingkhatpa Narol khaktagi oiba party asibu leiba asigi chehi nauriba miyoi kaya na pamna bagi changwang khalaklei cheirak sida CJP gi X account madam kharagi oina India da thingba thamkrei maikai kaya dagi wakat laklaba matungda party asigi account matam kharagi oina thingjinkhibani hari Maharashtra dagi haurakhiba Abhijit Divkena naharo singi online movement ama sagatnabagi pandamda party silingkhatkhibani Divkena mamangda AAP gi social media team da yauduna party gi mingchat honaramkhiba misak amani Joha gi suti May 19 da oina oiragani Idul Joha Bakrit ki suti May 19 da oigani haina holiday list da phongkhibado Manipuri gi oina May 19 da thoramasi pangthokadaba maramna May 19 ki mahuta May 19 da oina suti oiragani haina Manipur lenga ki joint secretary JD Gangmai Gangluilu na thokpa office memorandum amana haidi rang da miyeng changdrabaso handloom dadi mita bazani Italy gi PM Meloni na Modi na Shiroi Lili hakpa fi kudol tamkhre Manipur da thokliba kangluf ki irang loisinaba miyeng changdragaso state asigi handloom dadi Prime Minister Haifet mita bazani Prime Minister Narendra Modi na Italy gi mahakafam manaba Georgia Meloni da Shiroi Lili yekpa muga gi lengyan fi ama kudol tamkhre Thawong aduna maram oiraga Manipur gi indigenous heritage amasung craft mansif ta malem gi miyam na miyeng changba Hourakhre Ukhrul district ki Siroi Chingdol khakta da hauba lei makhal ama oiriba Siroi Lili yakpa lengyan fi asida tangkul furuf ki khutsa haibagi mami yamna chawna tari lei makhal asi tangkul furuf ka yamna naknaba mari leinabagi mathak ta furuf asigi chawna chawthok ching ngai oiraba symbol oiduna lakhibani Prime Minister na Italy gi mahakafam manaba Georgia Meloni da iri mugana saba Lengyan fi amasu kudol tamki iri muga asi Assam gi culture ga yamna naknaba mari leinai awang nongpok lamdamda muga fi makhal asi puthokpagi matangda Assam bu India khaktana chana malem gi miyamna sak khangna duna lakhibani Assam da iri muga bu pes khaina su khangnai muga makhal asi yamna thotpaga loinana inbada ayingbadagi mapung phana ngakthokpa ngami muga tinda karigumba makhal gi akaiba amata thokhandaba mawongda puthokpa muga fi oiba maramna iri silk pu malem gi aying asa gi khalda akaiba thokhandana mahausa gi oiba mawongda puthokpa muga fi ni haina malem gi miyoina launari bani Asami sengnana ki oiba thoram sing pangthokpada phi makhal asi tangai fadana sijanadaba yade ningtham tha khaktana tana kalen tha da sijanaba matamda su ka hena sab phauhande India gi tongan ba mafam maru oina awang nungpuk lamdamda puthokliba atangba makhal gi polam sing malem gi miyam da mayek sengna khanganabagi pandamda PM na Shiroi Lili yekba lengyan fi amasung iri silk ki lengyan fi adu Italy gi PM Georgia Meloni da kudol tamkhibani haidi Tamil Nadu da Congress ki MLA ani minister oina wasak laukhre Tamil Nadu da Chief Minister Joseph Bijoy gi ministry chawthu khankibaga loinana Lok Bhavan ngasi Rajesh Kumar amadi P Biswanathan bu minister oina wasak laukhre Tamil Nadu gi Governor Rajendra Biswanath Alegarna makhoi ani bu thabak paiba amasung aron mangakpagi wasak lauki Chief Minister Bijoy na MLA kunga humdoi Council of Minister da hapchinbagi wafam recommend tawbaga Governor na ayaba pirakhraba matungda wasak laubagi thoram adu pangthokibani state asigi oina chahi humfugi manungda Congress na lengak paiba fawba handakna hanbani Tamil Nadu gi oina minister kuntraga manga leigedaba hojik fawbagi oina kuntraga humdoi wasak laukre masigi manungda tar kunga mathoi da Tamilaga battery
Kasgam TBK gini anina Congress kini chahi humpugi tungda Congress na state asigi lengak paibda yarok pahanda kesina ahan bani. Haugi mamal hengalak pagi mayok da Delhi gi taxi union na kongjang sangsin kre Delhi da taxi auto rickshaw amadi atai commercial vehicle thori basing na ngasi dagi hauraga numit humni chupna kongjang sangsin kibana miyam gi chathok chasin da chawna khudong chadaba mayok na re auto amasung taxi driver union singna Thaugi mamal hengalakli basi yenglaga anauba atongmal hepi na balay nga tataksin na lakibani thaugi mamal hengalak pa na maram oraga senthok lambida chawna akai bathokale driver sing na nong manini gi mamangdagi wakatu na laki hiramasiga mari lainana taxi driver amana agency da hai hauzik oriba pibam asida numit khuding taxi thauraga imung pugani haibagi thajaba leiraktre lenga na lokalakpa thaurang amagi makada taxi amasung auto na chingbagi atongmal Hantan kibana micha miyam da khudong chaba pirabasu taxi thauraga hingliba miyoi singdadi achoba jaitheng ama pire April 19 dagi kungamanga fawada rapido ge tongmal kilometer da lupa kontra ohen ki haujikti lupa taraga manga hanta hale Delhi gi lieutenant governor da pisin ki bacherol amada union na high CNG petrol amasung diesel gi mamal hengalak pana taxi amasung auto thori basing da chawna khudong chadaba mayok na hale